Israel support taunaba US ki aircraft carrier Honjinba Houkhre. Palestine gi terrorist group Hamas na Israel da attack tawduna yamna chawna lan thokibadage United States ki Defense Secretary Lloyd Austin na US Navy ki khwaidagi anoba masung khwaidagi sophisticated oiba aircraft carrier USS Gerald R. Ford amasung masigi strike group nongpok Mediterranean samudra da sangsinaba order tawkhre. Masi lan aside anti-Israel oiba atay Muslim laibak na yausilagna bohonarakpa matamda wakal amuka khantahanan na bagidamakta ni hay na thazare seller lising mangaro mamasung warplane kaya marumpuba aircraft carrier ase cruiser amasung destroyer jahaz kaya ga loina na hon banay Hamas ki mapamda henba khulai yawba ngamdana ba amade surveillance amasung atay khuda ki darkar oiba khongthang ama lawkhana bagidamak carrier strike group ase honjalak pani haide US na makhoi gi mapangal uthokli base Middle East da lanjau thoktana bagidamakta ni haina thajare adubu Israel gi oina de Hamas militant group ase tumna muthana bohonarakani haina thajaba maramna lan asi karamba maikai da on khigadaba no haiba khangba ngamdre Hamas militant group ase Shia Muslim singi laibak oiriba Iran na mapungphana support tawba amasung Iran na Israel bu mapungphana muthana ba wasakpa maramna handaki lan ase Middle East da chawba lanjau ama oirakadra haina singnare aircraft carrier force ka puna holagli ba jahasing adu de USS Normandy amasung destroyer USS Thomas Hudner USS Rames USS Carney amasung USS Roosevelt ne US na lamdam asida Air Force F-35 F-15 F-16 ni amasung A-10 fighter aircraft kaya su saithokle darkar tarabadi masigi lan ngakthong na bagi khongthang ase hena kangkhathana bagi damak United States na prithvi sinba thungna lan gi sem saraba forces thorang tawri haina Lloyd Austin na thadokhiba warol ama da haike masigi mathakta US ki Biden administration na Israel Defense Force IDF ta yamna thuna henba khulai amasung munition yauna resource kaya tharga ne ahanba security mateng adu ngasi dagi honba hoduna numit khara nisida Israel da yauragani haina Austin na haike Virginia da west over aircraft carrier Norfolk ki strike group te hanadagi Mediterranean samudra da leire masigi group asi mamang sayolda Ionian samudra da Italy gi Navy ga exercise tawke carrier asisu ahan boy na mapungphava forces ka loina na saithokpa nei President Joe Biden amasung Israel gi Prime Minister Benjamin Netanyahu na phone da wari sanabada yamna ahal oiraba sing yauna imung pulap amasung atay mi kaya Hamas na fajan khibagi matang da khanakhe asiguma tamthiba machat asigi mayokta prithvi gi laibak pumnamag lingzel managadaba ni haina Biden na haiki haina White House na thadokhi bawarol ama da phongdokhe